ꯁꯦ ꯑꯩꯈꯣꯏꯗꯤ ꯁꯣꯀꯔ ꯂꯩꯔꯨꯔꯦ ꯉꯥ ꯀꯧꯇꯥ ꯁꯤꯒꯤ ꯁꯣꯀꯔ ꯍꯥꯏꯁꯦ ꯀꯝꯄꯅꯤꯗꯨꯅꯤꯀꯣ ꯑꯁ ꯅꯣꯡ ꯆꯨꯔꯛꯑꯦꯅ ꯇꯧꯔꯤꯁꯤꯗꯤ Good morning guys, welcome back to my channel. My brain khali. Hojin chalije pasha thin ba chali ne ko. Aigi car do oge bana hojik pu gimne. Aigi ngane na aigi makon am thui dana. Modu the same thing akoi na ga chamana na pasha je chang du gi tori ko. Aigi ꯈꯪꯗꯦ ꯗꯤꯛꯁ ꯅꯨꯡꯒꯤ ꯈꯔ ꯁꯤꯟꯒꯗꯕ ꯂꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯃꯗꯨꯅ ꯑꯣꯏꯗꯧ ꯃꯥꯜꯂꯦꯅ ꯑꯗꯒꯤ ꯊꯥꯎꯁꯨ ꯌꯥꯝꯅ ꯆꯥꯕ ꯍꯦꯜꯂꯦ ꯍꯥꯏꯕ ꯊꯥꯎ ꯃꯤꯟꯁ ꯅꯍꯥꯟꯗ ꯑꯩ ꯏꯟꯖꯤꯟ ꯑꯣꯏꯜ ꯍꯥꯞꯄꯤꯗ ꯉꯥꯏꯅ ꯃꯌꯦꯛ ꯇꯥꯔꯝꯃꯦ ꯍꯥꯏꯕ ꯌꯥꯝ ꯊꯨꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯗ ꯌꯥꯎꯕ ꯄꯩꯁꯥꯗꯣ ꯃꯥ ꯍꯥꯏꯗꯤ ꯀꯣꯟꯅꯔꯣꯏꯗꯕꯀꯣ ꯉꯁꯤꯗꯤ ꯕꯟꯅꯦꯅꯁꯨ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯅꯁꯨ ꯄꯩꯁꯥꯗꯣ ꯄꯨꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯉꯝꯗꯧ ꯃꯥꯟꯗꯦꯅ ꯖꯁ ꯌꯦꯡꯍꯜꯂꯨꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯁꯦꯝꯃꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯁꯦꯝꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯁꯨ ꯁꯤꯗ ꯁꯨꯝ ꯌꯦꯡꯍꯧꯗ꯭ꯔꯒꯗꯤ ꯍꯦꯟꯖꯜꯂꯛꯇꯣꯏꯅꯤꯗꯣ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯁꯦ ꯄꯩꯁꯥ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤꯗꯣꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯨꯀꯥꯟꯁꯨ ꯊꯣꯡ ꯍꯥꯡꯉꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯄꯣꯠꯇꯣ ꯂꯧꯍꯧꯔꯒ ꯑꯗꯨ ꯁꯤꯜꯂꯦꯕꯨ ꯐꯔꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯟꯗ꯭ꯔꯦꯕꯨ ꯐꯔꯦ ꯁꯤꯟꯗꯕꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯁꯤꯟꯗꯣꯛꯄ ꯌꯥꯅꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯃ ꯈꯔ ꯊꯤꯜꯂꯨꯒꯦ ꯑꯩꯁꯨ ꯊꯨꯅ ꯍꯜꯂꯛꯇꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯅꯥꯎ ꯒꯥꯔꯤ ꯄꯨꯔ ꯍꯥꯏꯁꯦ ꯃꯥꯁꯨ ꯆꯠꯇꯨꯒꯤ ꯇꯧ ꯂꯩꯍꯧꯔꯦꯕꯀꯣ ꯀꯔꯤ ꯐꯥꯗꯁꯨ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯀ꯭ꯂꯁ ꯂꯨꯝꯃꯤꯗꯣ ꯑꯗꯨꯃꯁꯨ ꯀ꯭ꯂꯁ ꯀꯥꯎꯁꯜꯂꯀꯥꯟꯗ ꯃꯥꯒꯤ ꯀꯩꯅꯣ ꯃꯥꯡꯉꯤꯗꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯐꯥꯏꯕꯦꯜ ꯃꯌꯥꯝ ꯃꯅꯨꯡꯗ ꯕꯤꯌꯥꯔꯤꯡ ꯌꯥꯎꯔꯤꯕ ꯀ꯭ꯂꯁ ꯕꯣꯜ ꯕꯤꯌꯥꯔꯤꯡ ꯑꯅ ꯑꯗꯨ ꯁꯤꯟꯕ ꯍꯥꯏꯗꯣ ꯁꯤꯜꯂꯤꯉꯩꯗ ꯀꯩꯅꯣ ꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯜꯂꯣ ꯍꯥꯏꯔꯕꯅꯦꯕ ꯑꯗꯨ ꯄꯥꯠꯇ ꯅꯤꯄꯥꯅ ꯀꯣꯟꯅꯗ꯭ꯔꯥ ꯄꯥꯠꯇꯨꯒꯤꯗꯤ ꯀꯣꯟꯅꯔꯅꯤ ꯑꯗꯨꯒꯤꯗꯤ ꯑꯣ ꯍꯥꯏꯗꯤ ꯄꯥꯔꯇꯤ ꯁꯤ ꯈꯛꯇꯪꯅ ꯌꯥꯔꯅꯦꯕ ꯄꯥꯔꯇꯤ ꯈꯔꯅ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯨꯅ ꯑꯗꯨ ꯒꯥꯔꯤꯗꯤ ꯑꯩꯈꯣꯏ ꯅꯥꯎꯗꯤ ꯆꯠꯄꯤ ꯇꯧ ꯂꯩꯍꯧꯔꯦ ꯑꯗꯨ ꯅꯪ ꯆꯠꯂꯣ ꯑꯩꯕꯨꯗꯤ ꯆꯠꯂꯅꯤ ꯅꯪ ꯆꯠꯂꯣ ꯒꯥꯔꯤ ꯃꯥ ꯄꯨꯡ ꯑꯗꯨ ꯅꯪꯗꯤ ꯄꯣꯠꯇꯤ ꯀꯃꯥꯏꯅ ꯂꯩ ꯆꯠꯇꯨꯕ ꯀꯩꯅꯣꯅ ꯄꯨꯔ ꯂꯩꯔꯅꯤꯌꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯕꯤꯗꯦꯁꯣꯒ ꯅꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯁ ꯀꯥꯎꯁꯜꯂꯀꯥꯟꯗ ꯃꯈꯣꯟ ꯊꯣꯛꯄ ꯊꯣꯛꯇꯕꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯡꯒꯗꯕ ꯄꯣꯠꯁꯤꯅ ꯑꯣꯏꯔꯅꯤ ꯍꯥꯏꯔꯕ ꯍꯥꯏꯕ ꯁꯤꯅ ꯑꯣꯏꯅꯤ ꯁꯤꯅꯦꯕ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯔꯦ ꯍꯥꯏꯕꯗꯨꯗ ꯄꯥꯠꯁꯨ ꯂꯩꯇꯦ ꯍꯥꯏ ꯑꯩ ꯁꯤ ꯄꯥꯏꯔ ꯆꯠꯀꯦ ꯇꯧꯔꯤ ꯃꯣꯗꯦꯜ ꯑꯣꯟꯅ ꯇꯩꯅꯅ ꯌꯥꯝ ꯇꯧꯒꯜꯂꯦ ꯄꯥꯠ ꯂꯩꯇꯦ ꯍꯥꯏꯔ ꯂꯩꯌꯦꯕ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯂꯧꯍꯧꯔꯣ ꯍꯥꯏꯕ ꯑꯗꯨ ꯕꯨꯛ ꯇꯧꯈ꯭ꯔ ꯅꯠꯇ꯭ꯔꯣ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯊꯣꯏꯕꯤꯁꯤꯁꯨ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯆꯠꯇꯣꯏꯅꯤ ꯃꯥꯒꯤꯁꯨ ꯑꯗꯨꯅꯅꯦ ꯇꯧꯔꯤꯗ ꯂꯩꯔꯤꯁꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣꯕ ꯈꯨꯝꯃꯨꯗꯅ ꯆꯪꯉꯣ Bye bye. Bye bye. Bye bye. See you later. Bye bye. ꯆꯥꯛ ꯆꯥꯔꯕꯣ ꯅꯪ? ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯥ ꯍꯜꯂꯛꯑꯦ ꯒꯥꯔꯤꯗꯣ ꯁꯦꯝꯗꯕꯤꯗꯕꯀꯣ ꯄꯣꯠꯇꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦꯅ ꯉꯁꯥꯏ ꯄꯣꯠ ꯑꯃꯈꯛꯇ ꯉꯥꯏꯔꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯈꯤꯕꯒ ꯇ꯭ꯔꯥꯏꯕꯦꯜ ꯑꯃ ꯂꯥꯛꯑꯒ ꯂꯧꯈꯤꯕꯖꯥꯠꯅꯦ ꯑꯗꯨꯗ ꯂꯥꯛꯑꯕꯣꯏ ꯅꯤꯡꯗꯅ ꯃꯣꯏꯗꯤ ꯄꯤꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯦꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯒꯥꯔꯤꯗꯣ ꯉꯁꯤ ꯁꯦꯝꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯁꯤꯗꯔꯨꯕ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯈꯠꯂꯒ ꯒꯥꯔꯤ ꯊꯧꯔꯒ ꯄꯨꯔꯛꯑꯦ ꯄꯣꯠꯄꯨꯗꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠ 4-5 ꯑꯗꯨꯃꯥꯏꯅ ꯆꯪꯒꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯁꯣꯝꯒꯤ ꯅꯍꯥꯟꯒꯤ ꯑꯩꯅ ꯆꯠꯂꯨꯕ ꯁꯅꯤ ꯃꯟꯗꯤꯔꯒꯤ ꯃꯅꯥꯛꯀꯤꯗꯣ ꯃꯗꯨꯁꯨ ꯄꯥꯎ ꯐꯥꯎꯅꯔꯦꯕ ꯑꯩꯈꯣꯏ ꯕꯥꯒ
ꯑꯗꯨꯗꯤ ꯄꯣꯠ ꯆꯦꯡꯉꯦ ꯂꯥꯛꯅꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯃꯗꯨ ꯁꯤꯜꯂꯒ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗꯗꯤ ꯄꯣꯠꯇꯣ ꯂꯥꯛꯑꯅꯤ ꯃꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯦꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯟꯗꯤ ꯁꯨꯝ ꯊꯣꯛꯆꯜꯂꯛꯄꯅꯤꯅ ꯃꯗꯨꯃ ꯂꯥꯛꯄꯒ ꯑꯗꯨꯝ ꯁꯤꯟꯗꯣꯛꯑꯅꯤ दुकान लोग थोंग लोंद्रा ngasi nangai ga manti se si jing sa ban le na hara hai to ba kari ban nu khang de to ba ni hai ne odo dukan ka ki ban ma long ta na phang da ngai ri ban ho re ha ji khang di ne kari gi ban no kai do gi ban no khangdi leiri re leitri ra leitraga di ngarang ju na ju mi am chindro dukan le nu swa ge thong no hang dro se hang di ju ro ba ai jin bi thadar ma ga mai le ga thau ro ne ko ando si sana ke thani bo kan mo ma phone tore call back tore ando chang khona ada mai thogle computer ya de habra kana mo haira mi ko mo stop na adana yum no ina suga da male ma ni phal pa thole ji sida yum da haro dara haidi computer ya de habra kana mo haira mi na computer ka ki adane ana to mana da su ne yum da su dan ha de ko ti su da ya de Sana pas saksa le hai jin ni ko bungo tu sei tara ba ina hidra si la na ma na saksa zarur ge sana pati de sale ra me ai ngaram gadra ha ga mama gi nai ne hai ga sai ngai nam ko na hai na tu ne hoine mama gi office ki ne computer do yaram ba ಅದು ಮಾರಿ ಥಬಕ್ ಸುಜಾತನಿನ ರಿಪೋರ್ಟ್ ಪೆಂಡಿಂಗ್ ಲೈ ಹಬ ಅದು ಯುಮ್ ದೋಯಿನ ಲಾಬ ಅದೇ ಚನಪ್ಪ ಅದು ಬುಜಿ ಅಂತಲೇ ಮಮ್ಮ ಲೇಪುದಿ ಯಾವ್ದ್ರೋ ಐ ಚಕ್ಸಾ ಪಸಂಗೆ ಐ ಚಕ್ಲ ಕೊಯ್ದಿ ಚಂತೋ ಹಾವು ಬಾವಿಗೆ nung sadi kha thili churo sum lep te ai je papa to gena kakali ni ni muk shur mani to da ko do bas sasali gi thazali gi puchi da ba ju to polo re ado shana pa gi larik thibu to phangdre ba ko Kaidorino kadai da chakra no khangre madugi laik tuma magi mes ki laik tune ba ko kirije adana ji museum te yenge aduga mathata ka khalorji en biman lari ma thane na haibne ba ko madu to kari no to meram kenga ji yingmina ji mangan je mai ji som de na babi de yan madu ne sidi kram mam ne ba ko ado lai thabagi oiramdre ba ko ai ji lai ma thadri na haibu do madu oiramdre नाम की कटिंग तो गी बतो मधु की अपडेट नत्रो ओ अदु की अपडेट जना बोगे मेलिया को थादी में अंदर ले रे साउंड जी ताबर खंदी को नुआम कन चुई को तो बोगे मेलिया से ले रे को अदगी दी सिमा जी बोगे मेलिया ngata हां sisu बोगे मेलिया ngata ni ko अदुगा थाबले एमा ले रे से इज्जत थाबले जे नामुक नंग न मैम द कटिंग तो ता खिबो मैम दरो बसी जे औ माने थाबले एमा ले रे असोम द थाबले ngale ngani sida sina बोगे मेलिया ngata ni ko अदगी China rose hibiscus sai ta तोदी अखोई दी लुइने मु पानबै मोंग नि कनो खरा सिए खरा ओ खरा सिए बा उद्रे अदैदी सिदासु थाबले अनि सुरे को थाबले अनि अदैगी सिंगारी जी लो सिगरे आइगी से सिंगारी सिगरो बा हां
खरा ले साइड ले म्याम सुनि को ममांग दे जुम जुम म्याम दे हिबिकस तो सिने हिबिकस नि को जे लैरि म्याम जे đây rose cái điện với xì cái rose thì ngấu đi dậy tới đã 아고 이제 시대 버는데 남 시야이 줘 봐. 나로 사더니 rose đấy đã phải dùng như mà tôn trọng cả đôi chẳng mỗi đời gian ta để su căng đi căng để xin thằng ngày hồi đấy tay xì cái vô gen để liang ata xì cái vô gen để liang ata này xin là chuyện rose này rồi 잘해. 또 띵이 하던데 하 이게 흰거 왜 봐? 시계 흰거 왜 하면 해봐. 어두나 아고 이주 시대 버는데고 시야이 줘 봐. 어두나 그거 리포트 아무나 리포트 또 보게 이 만나세 매출 오이래나 거 그거 아이지 transparent cup 때 타비 convenient 할 때디 yen간 마라세 매출 오이라고 오이더라디 yen게 야거니 아이디 오이라미나 시디 웨더 수프라 잉니 거니 잉니 간가 감라 총도 공부하고 좀 어두나 마ям अपडेट तौजरपनी नामु थाम हेलबा हेलमदु माले अदुगी अपडेट तौजरपनेबा अदुना अखोई जु सिदबनते सि हाइजे अद मयाम जु दुम खर मखै दुम सिबो दुम यरम गनेना खल्लेबको लुइ दुजा अदुना सिदा अपडेट द एंड मसिगी दपै नाउगी येंगोन जेना येन लाक्ट्री भिडियो जे 한국에 제 거기 소컬을 내가 나고다. 지 소컬의 컴퍼니니고 신스디 싸대봐. 히타스리제 소컬 컴퍼니제나 되디. 하봐. 어두나 거기노 거기 차차라니 이제 되비 과긴 저기부터 뭐 농담가. 아? 어이 카페가 그거 있는 인생이야 뭐. 탕 필요미 씨 곡달라마게 방도마게 마하다 쪽대야미 사무는 또도 비 킹남도 벌은 잠서로 심장은 심 चिल्लाने केनो कोने लाइक तमिना को थांग ना तुम हांग देखो ये all method नहीं करे ना howมันดูว่าแล้วก็มาก็บาดีสักทอกเลยโอ้ยดีกว่าตั้มน่าจะเนี่ยพอใช่นุ่งดินเด้อตั้งอยู่เขาเรียกมันจะสังเกตไว้ได้ตั้งअदुना इंगसी ब्लॉग दि मतान जरो सेंजरागा इ ब्लॉग से पाइन पुथोगदी मैम लाइक तो बिरमो शेयर तो बियो अनो वीडियोस को बिरमो सब्सक्राइब तो बिरमो को मिसाना बजले बियो सो प्लीज बी सेफ एंड बी हेल्दी बाय बाय गुड नाइट